Arambai News Guwahati da Maithelongi pau tabiriba singbu yan handu maktada chingangbam Susitra Ranina khurumjari. Hojik pungpam asi fawbagi oina maru oiba samlapa pau khara longminarase. Ngarang Assamgi CM Himanta Biswa Sarmagi Barak Tampaki Khongchetta Hailakandi District ki Maikaidagi Manipuri Sahitya Parishad Hailakandi District Committee ki Secretary Konsam Ravindra Leihomi Lipun Loop ki President Nongthumbam Biswajit Khunai Kanba Loop ki President Laishram Wangam Sana BTSCO ki President Nongthumbam Ram Prasad Assam Thangtai Association ki President Thangzam Hemchandra Chingbana Punna Khuyek Thaduna Memorandum Ama CM da Pishin Kre Memorandum asida August 12 State Holiday oina lauthokpinaba Manipuri Sahitya Parishad Assam MSPA gi Bhavan ama sabiba Manipuri Medium School singbu Model High School onthokpiba Residential Manipuri Medium Girls School Lawardagi Higher Secondary fawba thambiba Sports ki oina Lala Development Block ki manungda Mini Stadium ama sabiba loinana Manipuri Medium da TET pass tawraga leiriba candidate singbu masa masaga chunaba department ta thabak amamam hapiba asina chingba demand sing yaure Memorandum asi pishinbada K Swapan M Nandakumar TH Langam K Manavendra S Sumit amadi L Churamani su yauki Manipuri Janura Khorzailu Machakol Kasar Assamna Sinduna Lakhipur Junior College Puler Tolda Jananeta Hizam Irawot Kining Sing Thoram Lagliba September Tara Nongmaizing Numita Pangthoknabagi Thorangli Thoramasida Sobam Ongbi Jayanti Lokham Atol Amadi Ingudam Satish Chandana Akanaba Mithung Sing Oigadori Thoramasida Thokchom Bishwanath Nawatim Biduna Jananeta Hizam Irawot Ki Maramda Iba Saireng Pathokpagi Hidanaba Thoram Amasu Pangthokadori Thorom asida miyam lengbirakduna mapung phahan biyu haina General Secretary Moirangthim Sobitana mayamda paujilakli Hojik Manipur ki pauda Imphal East District ki Thamna Pokpi Yangang Pokpi amadi Santi Khongbal hairiba khunsing asigi maning thangboda leiriba Yangang Pokpi Chingsang Parengda Kuki militant singna saramba bunker kaya ngarang combined force na sidokre tudekre Imphal East District ki Additional SP Herojit ki Lamjing Makhada State Police Jet Regiment amadi BSF ki apunba combined force na Chingsang Pareng asida thihumba chathabada tongan mafamda jingana ningthina kuplaba lengoi borana ikoi question ba achoba bunker manga leiramba thengnakhi bunker sing asida Kuki militant singna lekpham chapham gi su oinanaba ningthina sem sabagi mafam khudam kaya phangkhi bunker manga mak sidokre nakalamaromda hokiba September manga amadi tarukta Imphal East Kangpokpi amadi Kakching District ki Tampaka Chinga Tainaba mafam singda Kuki militant singna saramba bunker yamdrabada taranipan sidoktuna manghankresu haire Hojik Thogliba Kangluki Irang asida Indian Army na Kuki gi michangda lepi habigi mayokta Moirang Maikaida Ima Ibil Singna Changsilakiba Khongzangi Saruk Amoina Ngarang Moirang Lamkhaida Chuachanpur Tamna Thaudarakpada Army gi gari tara Ima Ibil Singna Thingduna Changhan Khidre Ayuki Pung Tarama Thoi Muk Tarakpadagi Numit Yungba Matung Pung Ama Helaba Fawda Ima Ibil Singa Army gi Kangbuga Yamnuma Kanna Muknarabagi Matung Ima Ibil Singna Ngamduna Army gi gari taradu Imphal Lomda Namduna Amuk Halhanki Hairi Nakalamarom Kuki militant sing na nongmay kapsilak pasu lepalay tre. Sagol sen lumiki numidang pubalagi maning thangba mitay kulda Kuki militant sing na nongmay round kayamarom kapsilaki. Kunja volunteer sing na su amuk handuna nongmay kapki. Ahing nongyay matung fawba nakal animak na matat nongmay kapnaki haibagi paushu lakli. Youth of Manipur na Manipur Lariba Civil Society Organization sing Amatoina Punsin Biduna Apunba Kolau Laubiu Haina Thamkiba Matam Loikibana Manipur Lariba Youth sing Amadimicha Miyamgi Public Mifam Ama Atu Matam da Pangthoktuna Miyamga Warip Lominabagi Tanja Ama Lauragani Haina Youth of Manipur gi volunteer sing na Kanghalakli Thawai Mirel Women Wing na Sinduna, Tongan ba CSO Singi Mihut Sing Amadi Miyam na Sarugyaduna, Ibo Yaima Sumang Lila Sanglenda, Miyamgi Oipamipam Ama, Pangthokre. Manipur State Human Rights Commission MSHRC gi Hanagi Acting Chairperson Khaidem Manina Moderator Oibugaloinana MU gi Law Department ki Head Premananda Amadi Amkil gi President L Nganbina, Dice Member Oina Pamkiba Oina Sarugya ki Bamyam gi Mipamaduda Fox ki President TH Maniharna Haiki
ꯃꯤꯌꯥꯝꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯀꯥꯟꯗ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯇꯧꯕ ꯌꯥꯕ ꯇꯧꯃꯤꯟꯅꯁꯤ ꯑꯄꯨꯟꯕꯒꯤ ꯃꯤꯐꯝ ꯉꯁꯤꯒꯤ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯁꯤ ꯍꯥꯏꯈꯤ ꯄꯨꯟꯁꯤ ꯍꯥꯏꯕ ꯌꯥꯗꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯊꯦꯡꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯌꯥꯎꯔꯀꯥꯟꯗ ꯅꯈꯣꯏꯒꯤ ꯅꯋꯥ ꯂꯧꯗꯦ ꯊꯣꯛꯂꯛꯀꯅꯨ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯑꯗꯨ ꯂꯥꯎꯕꯤꯌꯨ ꯃꯁꯤ ꯐꯣꯡꯗꯣꯛꯅꯕꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨ ꯉꯁꯤꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗ ꯂꯩꯕꯤꯌꯨꯁꯨ ꯍꯥꯏꯈꯤ ꯆꯩꯔꯛ ꯑꯁꯤꯗ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯂꯝꯐꯦꯜꯗ ꯂꯩꯕ ꯀꯣꯀꯣꯃꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔरिꯁꯁꯤꯡꯒ ꯑꯀꯟꯕ ꯂꯥꯟ ꯊꯦꯡꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯍꯟꯗꯛ ꯃꯔꯛ इखंग खंगौदना अखोई मितै मसल मरक्ता ओनसिनदुना चैनबा हुनबा पाउथोकनबा खोंचेत हाइनबना चिंगबा थोंग क्या चथरकलिबासी मितै फुरुपकी ख्वाइदगी लाइबक थीबा थोंगनी थौदोगसी इसा खंगना नत्रगा खंगदना कुगीसिंगदा लान पांगबनी मितै मुथनबा होनबनी खुदक्तगी लेपियु हाइजरकले कोकोमी हाइबसी सिविल सोसाइटी ऑर्गेनाइजेशन अमखक नते सीएसओ कयाना पुनसिंदुना सेंबा अपुनबा लुप एपेक्स ऑर्गेनाइजेशन अमनी अपुनबगी मतांगदा कनागुंबसिंगना कोकोमीदा ताकपीबगी ओजा साबगी मथौ तादे पुनबगी मरु ओइबा अमदी कानबा अदु खंबगिनी कोकोमी सेमखिबसी असिसु कोकोमी ओइना थबक तौरिबा असिसु मसिगिनी हाइरकले मितै लिपुन्ना ngarang thadorokpa press release amada मितै लिपुन्ना public tagi donation oina sel amata khaide makhoi gi khongjang asida thajaba thambiba well wishers sing amadi marup mapang singna sogot pibani मितै लिपुन्गा mari leina gadaba mioi kharana dukan amadi office sing dagi donation khomi haibgi pau handakta taraki maramaduna sel khomba lakpa sakhangdaba mioi amatada thajaba thambiganu aduga मितै लिपुनगी mingda मिचम यामदगी सेल खोमलिबा लम हेनबा सिंग अदुगी मथक्ता सु वार्निंग तौरखिबगा लोइनना फाबा थोकलबदी मदुगी टेकचाक मसा मसाना पुजगदबनी हाइना अकनबा वार्निंग पिरकले लियांगमई नागा इंडिजिनस फोरम ना रियांगलोंगी हानगी विलेज चेयरमैन जेट होतंगामबौदा लाइफ अटेम्प्ट तौरकपा थोदोक अदुगी मथक्ता यामना मकन्ना कंडेम तौरकले महागासी सुनोंबा यामना कंजबा शांति पामजबा मियोइनी माकना बोलेरो पिकअप अमा थौदुना इम्फाल तमना लाकपदा चालवा विलेज योरकपदा कुकी मिलिटेंट सिंगना महाकपु खामलगा सेलगी डिमांड तौरखे सेल लेतबदगी महाकना सेल पीखिदे मदुदगी महाकपु कौथोखरगा फिबम थीना फुबदगी ई थोखी अमदी महाक ज्ञान ngahak mangkhe asumna ज्ञान ngahak manglurabagi matang mafam adudagi amuk kangpokpi tamna thaudarakpada atopa kuki militant group amanasu selgi demand tawbadagi kimanduna thawai hingnaba lupalising ani khak piramkhe asumna tongan tongan ba kuki group singna sel munba ki hanba phuba chaiba amadi otnaibagi thong kya tawriba si handaki asina ahanba su natte kuki militant group kuki revolutionary army KRA gi member singna asigumba thong asi mamangda kyarak su chatharakre haina pendaba phongdokpagi mifam ama ngarang phamkre hojik atopa pausingda Santosh Trophy English Ingini Kulhumdoi Kunmari gi oina humdra taret suba National Football Championship ki final round Arunachal Pradesh da pangthoklagani haina All India Football Federation na hogiba yumsakaisa numitta lauthokre adubu final round asigi sanagadaba numit singdi kona lauthokani hairi Santosh Trophy asigi group stage October 3 tagi kun fawgi oina sanagani loinana group taruk asi member association taruk Goa Football Association Punjab Football Association Uttar Pradesh Football Sangha Assam Football Association Services for Control Board amadi Western India Football Association na yumbu oiduna pangthokani final round gi oina host oigadoriba Arunachal Pradesh tadi group stage tadi sanararoi hairi Tamil Nadu da Consumer Court amana India gi leading conglomerate singi manungda amawariba ITC Foods Limited ta compensation oina consumer amada lupa lakh ama pinanaba hairakre company asigi biscuit brand Sunfish Mary Light ta wrapper da iriba matungina biscuit 13 yokpham thokba du biscuit 15 kaktamak yaurambadagi miyoi amana complaint thangalakhi court na hokiba August 18 complaint toriba sigi michangda ruling
piki. ITC da fazadaba trade practice chathabagi maral sirakhi. Haukiba English ini kunmathugi December da Manali da miyoi asina hariba biscuit asi packet kunmari lawki. Packet sing asigi manung da packet amada biscuit taramanga kaktamag yawramki. Asumna packet amada biscuit amakak wat pagidamak company asina consumer da lupa lakh ama pibatari. Court na biscuit asigi akhanaba batch ki biscuit sing yonba tingnanabasu company asida khanghan kre. Aroiba ngasigi tentak pamaroiba pau khara. Assam da electricity tariff hengalak payana lairi final decision di state cabinet na ngasi September ni panda lauragani. Assam ki CM Himanta Biswa Sarma na lakliba tha sida di polygamy habadi nupi lon bagi aroiba matam oiragani haina claim tawkre. Assam da bank taki pesa lokthoktu na tholokpa miyoi amadagi huran basing na itching powder chaisinduna lupa lakh ama lut tawkre. Hailakandigi Mezibur Rahman Gidamak Pradhan Mantri Awaz Yojana approved tawkre. Manipur ki Tampaki district mangada nongmagi oina total curfew thamkrabagi matung state lengak na Manipur ki Tampaki district mangada curfew gi matam komthokre. Micham miyamna chananabagi chinjak amdi medicine gumba polam sing leibagi khudong chanabagi damak curfew asi komthokhibani. Aduga ngasi amadi hayengna miyamgi oiba curfew habdi public curfew leiri. Maitai Langol Welfare Preservation and Protection Committee na committee asigi jurisdiction manung amadi akoibada lairiba habadi Mogdrama thoi Maitai Langol amadi masigi akoiba mafam sing da lairiba mafam sing yonba bandhan thamba amadi transfer tawbada athingba thamkre. Manipurdagi Kuki MLA Tarugyaungna Kuki Jo tribe singi leader Yankai Mukna Aizol da Joram Thangaga Unaduna Yumlo Nariba status da Kari Pibam Oiribage Habagi Matang da Khanakre. Jo ethnic tribe singi father figure in a Lonariba Mizoram CM Joram Thangana Manipur Lariba Kuki Jo Singbu support of Wahabasi Mizoram Oina committed ni Hidakli. Mizoram English in Kulhumdagi Assembly Mikalasida Tongan Tongan ba party sing the Nupi Mirep Taret Amadi Independent Nupi Mirep Ama contest or Bayana lady. All Naga Students Association Manipurna Internet Thingduna Lady Basi Hangdok Naba Loina status the internet connectivity Amuk Hanna Pirak Naba Lengakta Heiser Cray. Nagaland Assembly Mikal the candidate Oibinabagi Mirep Marankaina Chong Torak Tabadagi NPF Awabakaya Mayok Nare Hairi. One nation, one election haribasi lagliba mikalasigi oina BJP ki hidden agenda ni haina Nagaland Congress na maral sirakli. Meghalaya da college cha da Mogdrama panna national educational policy implement tawnabagi thorang makhachathaba hokre haina state asigi education minister Rakam A Sangmana khanghalakli. Meghalaya gi BJP luchingba Sangpriang lagliba September 30 NPP da changlakani. Internally displaced Bru Chorakna Lising Ohunga Chongana, Makogi Maming, Mizoram voter list agi Kaktat Pidanaba, ECI da Heiserakli. Bru IDP Kayagi Maming Hoziksu Tripura electoral roll the Chandri Haina, MBDPF ki General Secretary Bruno Emsana Heiserakli. Sikkim ki CM PS Tamangna, Hamro Sikkim Party ki co-founder Baichung Putiagi SDF da Changanabagi Honariba Sikkim Matangda comment to Haiba Yarakide. One Earth, One Family, One Future Habasi G20 ki oina perfect theme ni haina Mauritius ki Prime Minister na thagat pafong dokre. Prime Minister Narendra Modi na Tripura Bangladesh Rail Link sangaragani. Prime Minister Narendra Modi Kunsuba ASEAN India Summit amasung 35 suba East Asia Summit ta sarug yananaba numit inigi khongchata imsagaisa numit ki numidang Indonesia pangkre. Amadi Bangladesh ki Prime Minister Sheikh Hasina na G20 Leader Summit ki damak India da lakpa matamda Memorandum of Understanding ahum Dhaka amasung New Delhi ki marakta khuyek thana raba yai haina Bangladesh ki Foreign Minister Abdul Momen na phongdorakli. Ngasigi na Arambai News Guwahati da Mingthelon ki pau sandok chaba matang solution zafaga loina na tabiriba singbo amkaso hanna khurumjari.